अहमद मरुइबा पाउ सेंटर की पाउताक मतुंग इना पोर्टफोलियो लौथोख्रबा मिनिस्टर सिंगदा हाना पाइरंबा फमसिंग हंजलहलगनी हाइना चीफ मिनिस्टर एन बिरेन फोंदोख्रे स्टेट असिगे ओइना इनलैंड फिशरी इंस्टीट्यूट कम प्रोडक्शन सेंटर अमगा लोइनना लेक सिटी अमा सेमननबा होटनरगनी हाइना एमपी आरके रंजन हाइख्रे अमदी लमदम मसिगी मियामना अफसफागी सैथेंग असिसु मायोकनरी मियामना खोंजंग कया संगसिनख्रबसु पांदमदी फंगबा लैत्रि खुरुमजरी टाइम्स ऑफ मणिपुर की नुथल की पाउ मीटिंग ताबिरिबा सिंगबु विद्यापति मयांग लंबमना ताराम नोकचबगा लोइनना पाउ मचा खाइना पिजरी लेंगाक असगी मनुंगदा लैरिबा नुंगाइनदबा कया अथुबदा लोइसिलगनी लोइनना मिनिस्टर पोस्ट लौथोक लौसिन तौखिबा अदुसु सेंटर लीडर की पाउताक मतुंग इना हानुगुम हंजिल हलगनी हाइना चीफ मिनिस्टर एन बिरेन फोंदोख्रे ngasi सेम बंगलोदा पांगथोकपा मियामगी नुमित अमदा हिल्स लीडर्स डे की थौरमगा मरी लैनना सीएम ना हाई लेंगाक मनुंगदा लैरिबा पेनदबा कया असिना लेंगाक असि काइगदबा लैते मियोय कया पुनसिलगा सेमबा ओइबना अपेन पेंदा खरा अदुक लैबनी लोइनना लेंगाकना मियामगी मक्ता पाइखललिबा थौरांग कया असिगी लमदम असिगी मियामदा फंगहनबा मतमदा पाउ इगी लमदा थबक तौरिबा कयाना अचौबा थौदांग अमा लौरी अमरोमदा लमदम असिगी मियामना इकंग थोकलगद्रा मी पाइनरंबा अदु कुमगी नोंग थेंगलबसु थेंगना लाकपना ngасidi खरा वाखल इंथरे हाइखी गवर्नमेंट पाइरिबा सरकार सेमसे एमएलए निफुनी एमएलए निफु जिगी मनुंगदा एमएलए मंगा तरा पेंदबा यावबा हौना सानी इमुंगा दुम आंगां इसासिगी मरकदा पेनदबा खोनदबा यावबा अदो कोई यांकन वारी सानरी अयामबसु हलंगनगरे पेनदबा खोनदबा कोई सॉर्ट आउट और वारी सानरगा कंक्लूजन अमा पोरकनी जगह जगह काचिन खोयादा सिंगी लमदा अदुगा गंगी मनुंग हंजनबे एरियादा संगबिरकांदा युम नोंग युबा अदगी फमुंदगी हौगल्लाबा ngамददना लैबा वाना अदगी डिफरेंटली एबल फैमिली सिंग पर्सनल सिंग इंडिविजुअल कया गवर्नमेंट की स्कीम्स भारत सरकार की स्कीम स्टेट सरकार की स्कीम्स बेनिफिशियरी कया दा यौबा ngамदना लैरंबा सिंगदो मतम मतम की पुथोपिरकांदा हॉस्पिटल दा उबा ngamamdaba kaya media की मनुपांग अदुगा सोशल एक्टिविटीज कया ना फंगन बिरकांदा कोइन मतिंग पांगु ngambase मसी मयामना नुंगाइखरै media friends सिंग बयाम थागली अदुगा पाउमी सिंगना हंगबा वहांग अमगी पाउखुम पीरदुना सीएम ना हाई पालिबा लेंगाक असि लाकपदगी लेंगाक स्कूल सिंग फगलकपदा नतना महिरोय कया चाउना माइ पालकपा असिबु पुकनिंग थौगतफम थोई पांगथोखेबा एग्जाम सिंगदा असोइबा यावरिबा अदु मियोय मपोक ओइबगी अदुक सोइबनी अखोगी गवर्नमेंट से अनोबा लास्ट 2 years दगी अखोइना इफर्ट खरे अखोइना होना जब खरे दगी गवर्नमेंट स्कूल की पास तो बगी परसेंटेज पोजीशन लोबगी परसेंटेज खरे दे हेंकलैदनको असम मदुगी डिमेरिट एंड मेरिट असोइबा अरानबा खरा कंप्लेन काउंटर अदु खर दिलै अदुबु लोइनमग अखोइ चुम्मे हाइबदि हाइदे लोइनमग फारे हाइबदि हाइदे अदुबु खरा गैदि इंप्रूवमेंट लैबदो मदु अखोइ एनकरेजमेंट अमदि तौदबा यादबनिना मधुगी तौबनी अदुबु कराइदा कंप्लेन लैरिबा काउंटर क्लेम लैरिबा पोतुदे अखोइ सुमथोंनबदुदि होनरी स्टेट असिगे ओइना इनलैंड फिशरी इंस्टीट्यूट कम प्रोडक्शन सेंटर अमगा लोइनना लेक सिटी अमा सेमननबा होटनरगनी इम्फालदगी मोरे यौरगा म्यांमार गा समनखिगदबा रेलवे लाइन सेंबिनबा मरी लेनबा यूनियन मिनिस्टर द टक्सिन ख्रे हाइना एमपी डॉक्टर आरके रंजन नंगसी पाउमी सिंग उनबा अमदा हाइख्रे कोंगबा नांदैबम लैकाइदा लैबा एमपी गी मयुमदा ngasi पांगथोखिबा पाउगी मीफम अदुदा एमपी डॉक्टर आरके रंजन न मखा तारादुना हौजिक चथरिबा पार्लियामेंट सेशन असिदा फाइनेंस मिनिस्टर न पुथोखिबा बजेट अमदी इंडिया गवर्नमेंट पाइखतलिबा पॉलिसी प्रोग्राम सिंग असिगी मातांगदा प्राइम मिनिस्टर नरेंद्र मोदी ने एमपी सिंगदा मागी कंस्टिट्यूएंसी दा लैरिबा मियामदा मयेक सिंगना खंगनगदबनी हाइबो वाफम लई चाइना अमदी यूएसए की इकोनॉमी की फिबम असिदगी हेंगतनबा इंडिया गवर्नमेंट असना हंदक चही मंगा असिदा अखन्नबा मिटिंग अमा थमली स्टेट असिगी एमपी अमा ओइना लिसिंगनी मरीदा
Matamdugi Sarkarna National Project oina lauthokhtuna paikhatliba Jiribam Tupul amadi Tupuldagi Imphal Fawi line asi athubada loisinaba taksinki. Masida natana Southeast Asia samnakhigadaba Imphaldagi More yoraga Myanmar samnakhigadaba railway line sembinaba marilainaba ministry taksinkhre. Chatliba Parliament session asida National Sport University ki matangda pukhatuna Sport Minister oiriba Kiren Rijiju gi pukning tingsinki. Loinana Minister nasu angam mathakta honadona state asida mapung phaba thabak hawanmunaba hotnaragani haibagi thajaba supirakhi. Ising yokhatuna thamnaba water harvesting ningthina taunanaba Prime Minister gi akanaba mityeng amada MP singda magi local area development fund na ising yoknanaba romda ehenba mityeng Sangadabani haiba wapam thambalai NEC amadi donor ministry dagisu North East da makhatana ehenba mityeng changkhigani haiba wapam North East MP forum da thambalai MP ama oina state asida inland fishery institute kam production center ama amadi lake city ama semnanaba akhanaba mityeng thamli thabak oina su pangthoknanaba hotnari haiki railway project si torkanda 2020 da muk extend tawre koi 20 ra 26 la do da extend tawbuni ado budget si hana leram si only 300 crores leram bodagi about 10,000 crores da increase tawre do Imphal Tuipul Imphal se as early as possible masi link tawna ba koi kan hairi ek is policy gi lakpasida masi strengthen tawna na ba koi na kari haina haige da Imphal to Moregi rail network se Myanmar ki rail network ka connection tawna na ba madugi survey se almost completed ne project sanction tawdri ado handa ki budget sida koina sigi portion sigi so sanction tawna na ba gi request ado de koi Armed Forces Special Power Act 1958 ki marumda security force na ngasi phawada lamdam asigi maralejada ba mioi lising taragi mathakta hatkhrabasu ngasi phawada Bharat laingak na lamdam asat tamthiraba act asi chalaiduna thamli act asigi mayokta lamdam asigi mama oibi kayana kanglagi nomchuk thamba sanathong da mafi thong dana khongjang sangsin khrabasu ngasi phawada act asigi makhada lamdam asigi miyambu ot naibadi lepa leitri hiramasida paudam ama Kanglaipak ki puwari da amuba kalina mutnaidana iduna lehorgadaba July 15 ing kumja lisingani mari numit asidani ima tarani thoina matam maduge Assam Rifles ke camp oiramba Kanglagi nongchup thong mamangda thangjam manorama mihatpu yaningdaba phongdoktuna masada mafi amata thongdana khongjang chengsinkiba malemgi mamangda khwaidagi chawba democracy satpa leibakni haina makhok pongna lauriba India government ki lanmi Tara taret suba Assam Rifles ke kangbu amana Englishing ani marige July tara amadi tara mathoi gi lonaba ahinda Imphal East ke Irilbung Police Station gi manung chanba Bamon Kampu mayai lekai dage thangjam chanu manorama kaubi laisabi ama makhut channa phaduna pukhraga nongalapada thawai yaudrba haksang oina ngarian yaripok lambige thongranbi lokonda hundoklamkhe Mahaki thawai yaudrba haksangda nongmai maruk kya panbage dakfam leiramba thengnakhe mahakpu faraga pukraba matung tamthina ot naikiba amadi nam haduna hanjin nupi oibigi ikai khumnaba manghankibage khudam changdam kya amasu phangki moi ni mama ju masak khangdre mama mapa masak khangdre nupi bu mama ne ba khauthokare aduna di akhoi khsmai toruna kai dawru ta ge akhoi na nupi oina phi sheludna kangla gi mamang sida changchala kan law Noi akhoi bu ijat mahal rao ijat mahal laga kap tna hal rao lao ai hal rao nei ma me yam ya aduk ki mati kan lao tna moi da hai gi aduk ki mati pen de thogdok asigi matung tarakpada mihat adubu yaningdaba phongdoktuna mafam kayada irang haurakhi Manipur pumba mai hongna chaklakhi thogdok asina mai wairaktuna Manipur gi lambi sorok khuding mikap mirau kholtana thankhe Security force na afaspa gi marumda mara laitaba mioi kya gi thawai lokiba amadi nupi oibi kya gi ikai khumnaba manghan bikiba kaya nupi masa amabu tamthina sarak tamkiba amadi thawai manghan kiba adubu malem gi mamangda puthok tuna khanganaba Manipur gi maira paibi ima lup kyana July 13 gi
numit yung matung pung amarom tarakba adwaida Imphal gi mafam amada pullaba matung kok chungsinaduna lalong yatpa haurakhe mathanggi numit July 15 gi ayukta kanglagi nokchup thong maktada khongjang sangsin bahaina warep launakhe Sumana tawdana aikoibu mapana tanthoga manungda thonglon chalaga adugi matik isebu sarak tambaya ba tamaganda amuk mabu mu hoidoraganda mayamsi imungda changjalaga akoibuda bank fair tawdana moina kapaga mayamsi sangaktana bagi damakta adumain tawdana tawi haiba pawki tami adugi matik akoi thamoi adugi matik akaiba haiba se adugi matik laigre as lore dana aikoidi akoi hingu bagi kanade akoi na hingu bagi hakkasu leite ima singa akoi myam kai dog sige haiba pose masideida akoi gi thamoi kaiba thamoi duna ngasi aduna baram moraganda akoi hingbagi hak leitraba pot amani haibasida adumaina kanglagi mamangda akoi asigumba editation sangjangi July 15 gi ayuk pung 10 rom tarakpa matamni hongnaruba tawdana ima thokchom ongbi ramani kaisam ongbi taruni sungkham jamini haubam tombi soibam momon angom jiban mala laurembam nganbi laisram ganeshwari sorojini leima yumlembam mema leikidrabi loitam ibetombi amadi leikidrabi mutum ibemhal hairiba imasing asina maikei dagi pungpham amatada kanglagi nongchup thong mamangda thomjinduna tu sunglaba khongjang adu sangsinki madugi numituda thokiba thodokto haujiksu aigi mitki mamangda monorama lepaga leibagumna ui aikoina matamduda kanglada get nombado hujing nomi boina khalli aikoigi wakhalsida aduki mati nungai taba mayamna thumattana loikraba imagoigi dihe se haksang se Manipurda nupi ja singbu kannanabagidamaktadi sirabasu thawai ase katlabasu tharabasu punsi chuppagi oina lemiba punsi se lepkhige haibase image arepa wakhani Thogdok asi thokraba tungda lengaki maikei dagisu CRPC chamaga nifu marigi makhada curfew thamduna irang adu laksinaba honakhe maikei kyadagi laurakiba pendabagi kholaubudi namthaba ngamkhile mafam da praja miyamna police ka akanba mongda muknaba thokhe police ki maikei dagisu ngamjaba sakti sijinaduna irang adubu laksinaba honakhe adumakpu irang adudi nemthabagi mahota henadum mairi thokna saknakhe akoigi pentaba kholau mayamjina akoidi lairiba sibai miyamdo adu kokthokpani kokthooga moina ngame ngam akoina ngame ngam tawnabani akoigi pentabadi asam laifan tangadabani sida thamba suya yaroi sida thamne hargadi akoju ngasi sibaga hingbaga sibana pangkhak oina sanga abani miyamgi khongjang aduna kankhibana miyamgi apamba kangladagi Assam Rifles amadi Imphal-gi assembly segment taretage afaspa lokthokhe adubu matang asida hangba yaba wahangdi kangladagi Assam Rifles lokthokpa amadi assembly segment taretage afaspa lokthokpa sina pandamadu fanglabra ngasi fawbada mihat aduda chenaba mara leiba Assam Rifles personnel sing dandi fangdana leiri masira malemgi khwaidigi chawba democracy satpa leibakni hairiba India gi lengaklon haibadu Monorama sumaina tadana lehore haibasida ima sing akoi am loina punjelaga chale ichadu yengsena chapa matamda leirame phibamdu yamna yengbada yamna nungaitaba haitare ima tarani thoigi manungda ima anidi layoikhre leihoriba ima tarana ngasisu numit adubu ningsingduna thamoida mutpa nairaroidaba maichak amadi adumak chaktuna leihorugani haina tengtha hauri ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯦꯞꯆꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯔꯤꯜꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯌꯥꯏꯔꯤꯄꯣꯛ ꯉꯥꯔꯤꯌꯥꯟ ꯂꯝꯕꯤꯒꯤ ꯊꯣꯡꯒ꯭ꯔꯥꯟꯕꯤ ꯂꯧꯀꯣꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯍꯧꯈꯤꯕ ꯏꯪ 2002ꯒꯤ ꯖꯨꯂꯥꯏ 10 ꯑꯃꯗꯤ 11ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯑꯩꯈꯣꯏꯒꯤ 17 ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯕꯥꯃꯣꯟ ꯀꯝꯐꯨ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯊꯥꯡꯖꯝ ꯃꯅꯣꯔꯃꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯃꯈꯨꯠ ꯆꯟꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯕ ꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯍꯨꯟꯗꯣꯛꯂꯝꯕꯅꯤ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯒꯗꯤ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯑꯐꯕ ꯑꯃꯗꯤ ꯐꯠꯇꯕ ꯃꯥꯏꯀꯩ ꯑꯅꯤꯃꯛ ꯂꯩ Hariba akoigi Armed Forces Special Powers Act 1958 hariba ain asigi marumda security forces sina ahenba sakti sizinaduna mioi amabu chingnaba khaktagi damakta faduna pukhraga mathwai manghankiba yaudaba nate Armed Forces Special Powers Act 1958 hariba ain asina piriba chaitheng kanaba natraga kanadaba mangjaba kaya asi akoigi micham praja miyamna munna khangba mathautai Camera person Pochongbam Sarat Chandragaloina Paudam Jiriba Sarat Anubam Tom TV News Imphal East District.
Assam Rifle More Police Amadi Commando gi apunba kangbuna laukalakpa section thaurangi saruk amu oina ngarang numidang pung manga makhairom taba matamda More Police Commando amadi Assam Rifles ki apunba kangbuna More gi Dalpati area da thiba humba ki thabak sathabada KCP gi lanmi ani fagat kre Pharaba Singh adudi Thauban district ki Chandrakhong dagi Irom Raju apokpa mingna Kiamba chahi taraga mapan apokpa Irom Robindro amadi Ningthauzam Mahesh atoppa mingna Pibathoi chahi kun apokpa Dinesh Kawi Yairipok Bisnu Nahadagini Faraba KCP gi lanmi ani adubu achamba wahang pahung chathabada Moregi Howland Faida lalhoba khara changzapham loduna lehori haiba khangba ngambadagi khudakta mafam aduda changsinduna thiba humbagi thabak chathabada UNLF ki lanmi amasu phagat pangamki Pharaba lanmi aduna Asem Anil Kumar atoppa mingna Silangba chahi kunga manga apokpa Jiten Kawi wangkhai mahewbam lampak tagini hairi Fragrance and Flavor Development Center Kanons na MSME Technology Center Impal ga khusam naduna Intellectual Property Rights for MSME DI BDI Officers Staffs Haiba Hiramda Nimit Mangani Chupna Sathagadaba Training Program ama ngasi Singmairongda Leiba Hotel Classic Grand da Hodokre Thauram aduda wangang landuna FFDC Kanonski Deputy Director Dr. Nadim Akbarna ngasi Impal da pangthokiba training program asina state asigi oinadi ahanbani training program asina officer amadi staff khuding mata training piduna mathau tarakpa matamda makhoigi skill sing uthokpa ngamnanabagi pandamda pangthokpani haiki I'm looking this and supervising this here and our staff members here which is already posted here in MSME TUG, Dr. Uren and along with his team, and he is very dynamic staff because our aim is to appoint all the staff members here in this region from only here area because here people can manage easily everything here in these locations. So our main aim is to also to run this program and to manage all these programs by here staff is only because very dynamic staff. So thank you very much. Manipur High Court Natural Singdagi Nung Lengoi Pekpada Athing Batham Kibabu Yaning Dabu Utana Manipur Ladiba local truck owners driver amid sin missing Apun Bamipam Ama Ngasi Kanchipurgi Laisang Hiden the Pangtok Kibagaloinana All Manipur Excavator Local Truck Tipper Owners and Workers Association Kobalup Ama Same Cray Ngasigi Mipam Aduna Tungan Mawarep Ahumsu Loki Warep Sing Adugi Manungda Sarkarna Kangdok laba mafam singda aina yaba moongda nung lengoi pek pa yahanba kanagumba masagi pata paisaba lamdagi nung lengoi amadi laibak lawthok pada lenga ki forest department na apan ba pibidaba amadi mathaki wafam anisi ayaba pibidi phawba aina yadaba moongda manipur gi wangmadagi nung lengoi pusilakpagi athingba thambaga loinana machi da lona nung lengoi pek pa yahaliba asi thingadabani Haiba Yaroi Ngasi Semkiba All Manipur Excavator Local Truck Tipper Owners and Workers Association ki President Kanguzam Rajena Sinmising Amadi Gari Mapusing Hingbagi Lambibu Kudakta Thadatpa Asi Yaningde Lengak na Athubada Mityang Sangbiduna Makhoigi Awaba Bosibu Kokhanbiu Haina Haiki अखोई तंगाई फदना अखोई पैसा फंगदना चादना सिबसु सिबा अखोई इसा इथंदा सुइसाइ फावु तव ngमगनि हाइबा वाकरसु यावबिग्रे अदुगी मथक्ता गारी जिंसु अखोई लोन पुबा ngमदना पैसा तानबम खंगदना लैरिबा मयामसि गवर्नमेंट दा अमुक सबमिट तौरे हारगा अखोई लोनसु पुबिरो अखोई पुक्साकसु अतोप लंबि सिनबिरो हाइबा अदुमा मखन मथेंगी खोंजंग मयाम अमसु अखोई कुना खनरकांदा लाकनि Makhataba Pau Pizadring the break Matang Lozari Nationwide #1 oirakliba UNI Consultancy Private Limited na lowest package ta security amadi local guarantor piduna India ge khanaba state singda NRI quota da MBBS tamnaba amadi foreign countries singda MBBS tamnaba gi pandam da SBI gi on campus educational loan da natna lupa lakh amaga listing nimpu scholarship su second semester dagi semester khuding baki phanghangani free year tickets na traga lupa listing nimpu banga gi relaxation gi damak ngasi mag youth library club uripok polem laikai gi mayok na badalaiba corporate office ta lak piduna ngasi mak
contact tobiu hena kupamarol gidama contact tobiru 7005092567 amasung 9007778647 aikoigi website www.247ununi.com Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidates singna admission to bibi yaragani campus manungda masagi hospital laijaraba medical college ni room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni MSc Nursing the admission fanglaba mahiroi singda tha khudingi stipend oina lupa lising tara fangani tuition fee structure BSc rupees 30,000 per year food and accommodation rupees 45,000 per year first to fourth year same fees MSc Nursing in NPCC fees rupees 1.5 lakh per year food and accommodation rupees 45,000 per year eligibility BSc class 12 pass physics chemistry biology and English 50% in aggregate Manipur gi mahiroi singi oina entrance test yaudana direct admission tobiba yagani subnataki seat taramanga khaktani akupa marol gidama contact tobirau Educare Zone near Bosem Babupara phone number 60090622261 natraga 87940262277 Break ki matungna makhata ba pau pizari Humanism Foundation amadi nipuhumdoi suba Assam Rifles More Battalion anina khusam naduna More helipad ta uchara kaya thakre nipuhumdoi suba Assam Rifles More Battalion gi Major Ankit na luchingduna Pangthokhiba thoram aduda Multi Skill Development Center of Humanism Foundation gi trainee humpu amasung battalion gi jawan singna saruk yakhi thoram aduda punna uchara chamarom thakhi Miss Manipur Queen lising ni tarama pangi anisuba audition sana ibema amadi yai all anina khusam na dona Impal West Maitram da leiba ya all gi head office da mai pak na pangthokre audition adada jury oina saruk yakhiba former sana ibema gi member first runners of Miss Manipur Queen lising ni tara taret ki loy lawrong bamna lamdam asida gender equality purakna ba amadi khunai asida nupi manbi singsu miyoiba ama oina chakhat khongthang Thaudok wathok khoding makta manaba daite lomina si haibagi pandam ga loinana Miss Manipur Queen asi pangthokpani audition asida punna nupi manbi kun saruk yakhi lakadaba August 15 da Miss Manipur Queen contest pangthoklagani haiki sabagi main objective se society da akhoi se hingi akhoi ma lairi habagi posak ama takningba plus akhoi se transwoman ama oi ta ba akhoi society na akhoi se beauty hadi beauty parlor gumba line gumba da ayam chatle hane leiba se akhoi se sisi gumba talent lai akhoi ma tus doctor kya engineer kya aduka professor kya ma yauri habas akhoi na uning ba ko habadi akhoi gi image sama society ta duna lei habase Nakal amaromda audition adu da saruk yakhiba contestants singi mai kaidagi asigumba contest pangthokpa asina tungi punsida henna hotnaningbagi thauna hapkatpaga loinana leijariba haithoi singthoiba sing asi leibak miyam da uthoknabagi achauba fida amasu phanglibani yaol amadi sanai be masu aduki matik thagatpa phongdokchari haiba wafam kaya amasu thamlakhi Sumaina event ama simbirak pakase akhoi gi damakti la am phabani habdi akhoi community je soft to bogomani hadi Manipur da akhoi se trans women oina lai habda uthok pa abai sang sama stage ama advance performance bi bibani han khanjai Manipur da lariba tiji sing hamadi lariba akhoi nupi nupa khudima chapmana akhoi sigumba event asida akhoi gi event se men oina habda equality habani akhoi punsilaga semba event amani haina asi sugumba event se yamna nungai na haijini Lomi singda kharadang oirabasu sendok lambi lehenabagi pandamda veterinary department haukiba chahi singda backyard poultry development scheme gi makhada yenau sing yen thokpagum chahi asigi oinasu ching amasung tamdagi khangatlaba beneficiary lisingam ga chani yankhaida yenau sing athubada yen thoklagani haina veterinary director hais saubana phongdokre Imphal East district veterinary office da pangthokhiba khangatlaba district asigi beneficiary chama kunda yenau sing yen thokpagi thauramda hais saubana makhata Taraduna Lok Sabha Mikhal gi model code of conduct laikhibana Lomi singda yenau yenthokpa asi matam thinthakibani ngasi Imphal East ki oina yenau sing yenthokle lemhoriba ching amasung tamgi district singisu mathang yentoklagani beneficiary sing asi panchayat ki level dagi khanbani ngasi yentokliba rainbow roster hairiba yen makhal asi loibada machinja ki thoina awaba leitaba yen makhal amani chahi ama makhai Mayai oirapna marum koklaba matungda lomi singna
masak oina yonanabada senmitlon hengathanba ngamlagani hainasu makhatana haiki tin kang khara koigi aigi bag yard to the level du madu charaga moisi fit yam hena kan supplement tawdraga su mathanda dum keno to ngami ani yen aini yen kulloyo kanda yen tara marum ko en khalasi tranga marum ko en khalasi ana madu sahi ama makhaidi yam phajana moi production se ama makhaidi phajana leini duga hayeng masa yoninga ga su koina dum yon bi ai ne marum koglei ba marum khara koina yolaga munungi injang mana masing leina bi ai ne isa isugi munungi angang singi koigi consumption family consumption su to bi ai numai to dana koina masigi scheme si koina paikhat chabani ngase phongki ba pause singi maroi ba pausing amtang punna khangmina se Lamjingba Times afava ahongba amagidamak khongjang changsinliba singbu lana ubiganu Ramesor Waramban ima kaithal gi saktam kanbada lengak namit yang changbiyu MU authority na RTI gi pakum pidabana chamam na halle chengum charubada imung amagi mi ahum leikidre pungkun mari gi banda moreda mahuksa gi phibamda chauna akaiba pikre Sangai Express Nagaland NRC gi anauba version Naga integration gi mayoktani IM Moreda kaptun halamba Morevan loikre tiumbagi thabak sathari hena favalengak lehna bahonavani MLA Singh Nunglengoi pepam leiraktaba transporter kharadi awaba mayuknare pokna form thaulo nobagi damak tanker amasung bullet gari chahumlom jiribam gi damak imphal thadoklagani khatkhati da panduna leiriba sing jiribam lambi da laklagani National Highway Contractorate faunare Indo Myanmar Doctor Singh gi mifam da Manipur Medical Tourism sakot hanaba khadakre hena favamiam gi lengak ki damak honavada lana nofam thokte Asiva haksang phangandabagi bantogani association Thangal tribe Kuki gi sub tribe nate union John Gangte mi hat ki kaukiba ban losin khre Huye lan pau kumja lisingani mari gi July 15 da afasfa gi mayokta fi thongdana protest tokiba ima singi wahang Aikhoi hojiksu fi setri haina lowri kanana fi thonba ngamgadage Ukrul da sengum charu badage imung amagi pikliba angang ani yauna ahum sire BJP ne wasakiba pumnamak fail oiba ngaktani Sotin Kumar Rekha Miha Forensic Science Laboratory na evidence sample punamaki test overloire police da lauraro hairakle Naharol gi thogdang Khatkhati da panduna leiba petrol amasung LPG tanker sing Silchar lambi da lakna ba khangan khre Delhi da leiriba MLA sing 5-star hotel da leite leiba ke awana gi di CM amasung atai minister sing leiri MLA sing Contract lecturer lobagi fal July kun fawbagi manung da lauthokadabani association BJP membership drive lisingani taramapon Tamelong district da su hogdokre MU gi authority na RTI gi pakum piba ngamdaba sina miyam da chamam na halle sana leiba masini aikhoi gi Imphal city gari parking ocean bedage kangla gi thangapat mapan thokom onthorakle National Food Security Act ki chengi bamal nominee ne leple lupa ahum piba seng henglep da lupa tara none dana lupa manga pire economic package kamdong na sijina kibage miyam da lokto u Imphal jiri lambi da ngasidage thau gas lo basatlagani Isel Express Government Kashmir amasung North East ki problem loisina ba pandam da thausil thaurang pareng yathokle Total shutdown chathabadagi border town more khuntak lansi khre Ireiba Disturbance free zone oihana ba lauringai talakta bom langsinba nongoi kapsin ba condemn tawi Mahisang da senthau bom thamba aranba thongni Mongfam thugairaga pukiba haksang phangdriba phawba more lambi amadi chandel lambi ban tawragani Aroibada maroiba pau amuk hanna. Center ki pautak matung ina portfolio lautok luraba minister singda hana piramba pham sing hanjil halagani haina Chief Minister M Birena phongdokre. State asigi oina Inland Fishery Institute kam Production Center amaga loinana Lake City ama semnanaba hotnaragani haina MP RK Ranjan na haikre. Amadi lamdam asigi miyamna afasphagi saitheng ngasi sumayoknari miyamna khongjang kaya sangsin khrabasu pandamdi phangbalai3.
Hausikidi Times of Manipur na pizaba nungthilgi pau matang sa loisinjare ahenba pau ga loinana numidang pung mapal dang phangbigani.